ꯊꯝꯖꯔꯤ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯍꯩꯁꯪꯁꯤꯡ ꯃꯍꯧꯁꯥꯒꯨꯝ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯍꯩꯔꯣꯏ ꯀꯌꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯅꯈ꯭ꯔꯦ ngasi Churachandpur town da ayuk pung 6 tagi pung 10 fauba curfew komthokhi pamdaba thodok thokpagi pau leite amadi State Inter School JN Hockey Tournament ngasi dagi Khumal Lampak Hockey Stadium da hokre hauji pung eba pau Thaniro mahitamba phangdana laklaba mahairoi sing asidagi mahisang singda laknaduna mahitamba haunakre Manipur da inner line permit system chana halu haina joint committee on inner line permit system Manipur na miyamga loinana yellow mi kanana ba Manipur da inner line permit system chana hangadabani haina sangshilakpa khongjangda July gi tang 9 da Anand Singh Higher Secondary Academy gi mahairoi Sapam Robin Hood laikhidraba matungda July gi tang 9 dagi Manipur sarkar na order ama thoktuna mahisang sing thingjinduna lakhi Miyamgi irang khara nemtharakpadagi August ki tang 3 da mahisang sing hangdoktuna mahitamba yaragani haina sarkar na order ama thokhibadagi August ki tang 3 da amuk hana mahiroi kayana inner line permit system chana hangadabani haina khongjang jangsilakpadagi makhata na amuk mahiroi gi lup kayana mahitam hamsang sing thingdin khibadagi tha ani rom mahisang kaya thong londuna lakhiba adu ngasidagi mausagum thong hangduna mahiroi kayana mahitamba hongnakre Mahairoi kayana mahusagum mahitamba phangbada harauba nungaiba phongnoknabaga loinana mama mapa singna masa singbu manglagadra haina mipairamba kaya adu kokhibaga loinana masa singbu mahaitambaromda hena pukning sangnanaba mama mapa singna su paikhatpaya ba thabak kaya paikhanakre Amarom dang asidagi hauna mahisang sing hangba hogduna mahitamba hauna kiba asida mairoi kayana nungaiba phungdurakli tha ani rom lairik tamba phangkitaba aduna maram oiduna sotha horaba syllabus sing asi mapung phana khangba ngamnana ba oja singna hona haningi makhata na maiba singilamda ayat apan thoktana ba sarkar na hona biu haina mairoi kayana phungdurakli ngasi amu nahona school hangdorok pasida khoi mairoi ama oina pukningda yamna nungaiba phokchai adum oina mak tha ani mu asi matam si mangre mahi tamba phangawdre adu mahiro ema oina akhoi hanbrai taba thona ga loina hotna duna akhoi sotharaba manipur sibu sakhal nabidamukta akhoi mahi mapung phana tamsi akhoi akhani am nungai adu akhoina si kaino myang de phukat padi khai wa do ma len khal adu khoi ja sina kan hotna berdi akhoi amuka no phukala ka khoi thawayam hotna dardi amuk akhoi jana Tawayan honor dia ko amu hazana like tamaga live nuai 2 months school ka pang jaro dre ko 2 months matung da school ka jaro ko yam nuai sai adugi takta sidagi na thuna moi aya puraklam laga school di hena thuna kahalam labdi hana kahalam labdi hena nuai jagani ai irang torga school ka dab je nuai taba phawe adu Hazik kabasidi adum makhan nungai adu hanadagi pahudaba light to hazik pawagam na akhoi sukan na batai aduga oja sing na sum oja sing na takpi ba akhoi phajan taraga sum hotnardi kan adum pukat pangam gani thase matong koina gaudra kabam nungai khoi like ta mong phangdore oja sing ju nare da imami ga su nare andagi like ta ma phangani khan madam nungai khoi ozagi mate yam lau ba ka ta dagi sala ju khona jarni khoi wa di am wani ba si phot na hona da adagi ozam yang mate dagi khoi na khona jaraga phot na ba do exam thangam na ba tha ta song na khona da ba Manipur sarkar na su mahi masing tambada akai ba thondana ba kari karam solution lebege habadu munna khanbiduna maya pajam yang yai phana ba tawbiu amadi asigumba thoiba thodok-sing ase matungda amungana tholak tanabi damakta aikhoigi Manipur sarkar na Manipur gi lengak loi sing asina afaba lengak loi ama oibagi thodang adu utpiduna miyam punamakta afaba sasan phangan biu habu thamjage
Johnson School की Principal W Chauba Devi amadi TJ Higher Secondary School की Principal Laishram Birena IRCV News ta phongdorapda Mahiroi singna tha anirom mahi tamba phangkidrabanina makha tana organization amatana ban amadi general strike tawiraganu Mahiroi singi khanduna sotha horaba subject khudingmaki course sing phugat pangamnanaba off period phawba class tawragani class tawbagi matam hanadagi ngangkhatbaga loinana suri thabagi matam su thengthaduna Mahiroi singbu takpi tamigani haina phongdorakle syllabus cover to budai ana khudung charo dawa ide matam je ana tension pamna paikha di akoi almost kan February first week to budam na koina syllabus kamaina cover to budai habi matang gida koina khoi kana director ga adagi hadi higher authority secretary ga am to na koi meeting discussion am ma to matung da akoina hosil lakhali ba plan je chhatra jingna syllabus anyhow cover to holaga mogi parikha se successfully pangthok pa yana me da wangta koina school timing se koina khara change tawre anobo time table amang si dei frame tawse anobo time table ji matingna koi school hours se hana 9:45 de hombado 9:30 dei horani 9:30 dei hobusina 4:25 kan satharaga akoi gi off period mayam lei ko 11 12 satra gi je off period mayam lei off period mayam do koina syllabus cover tawna be wangta akoi gi kan 11 ki simaro na khagi subject taruk ni fourth subject thaga moi thaga bi subject taruk haibadi no mala 6 period khagdani adobo khoina 7 8 period phawo to bangam na ba mangi ba singda khaitang khoina recover to bangam na ba idana khagi to khai ba subject singje op period ra khoi physics no da anil thokpa yare then chemistry english bio se no da anil ko ma thokchalaga mangi singda khoi recover to na ba yang kanna khoina honari leibak irang ya hongna mayam Manipur Praja Punna matam kuina langor matungda class seri open to school open to pasi ayamna noi jai go mem sa khona thagasari de amana angang singi si matam mayam kuina tha ni matam mangura banina akoi gi syllabus cover to ba haibasi na di khara luna thokani adumu pu akoi gi ozagi site gi akoi oza mayam meeting to khotana khanaraga masigi ji pugat payaba mengkat payaba koi base level da khona ba agdi pugat paisi pen masing hengat padi ngamoi koina hana pen manghanda ba ndagi Manipur Praja singna masita kitan gajian singna tawigada si koi ban blockage se ki tawgida ba maram sa da bai yanga yar koi ban na da ba to pamin samsinaraga normal duty se sang nai na tawba andi sila singba si to honjanegi ngasi Churachandpur da ayuk pung 6 tagi pung 10 fawba curfew komthoklingai manungda miyamna nongmuda sangraba yadraba polom kaya lainakhi Churachandpur dagi atai district singda chenba passenger sing su lagnakhi State Bank of India Churachandpur branch ti nungthil pung 2:30 fawba thong hangduna mathau tawkhi ATM booth singda miyamna paisa lauthoknabagi damak queue da lepnakhi Assembly na pass tawkhiba bill ahum khudakta review tawnanaba MP oiramba Kim Gangtena dabi tawre ngasi Churachandpur gi tuibuangda pangthokpa pawgi mifam amada Kim Gangtena phongdokhibada travel singi right ikai khumnabaga loinana emergency assembly mifam ama kauduna travel miyam gi mayokta leiba bill ahum asi review tawgadabani Home Minister gai khangamna bill asina chingda sokhaloi haibasi awaba fawi politics ta oithokloidaba leite State asida President rule thambagi mahutta ahenba security thajilakpana solution oiroi asengba solution di political solution oigani tribal gi issue da thabak tawdaba MLA amasung MP sing khudakta phang thado ing solution ga chamapal yankai mathoi da cut off year oiriba asi phajana sem saraga chathaba thaurangi Indiana matam aduda ningkha tamba chahi ahum khakta ngai matam aduda Manipur gi singi mafam singda lambi thongi khudung chaba amade chunaba record sing amata laikhide haikhe Security force na nongmaina kapadagi laikhidraba mioi nipan gi mafamda BJP Churachandpur na awaba phongdokre government asina issue asida tumina lairiba karigino tribal MLA sing resign tawgadabane handak assembly da bill hum pass tawkiba asigi matangda prime minister na khut thingjin biduna bill sing asi reject tawina ba memorandum pisinkre tribal singi nat saktam amasung lam ngakjanaba anoba thausil putokpiu haina BJP Churachandpur district ki president J Haukip amasung general secretary NG Paukholen Misauna thakiba memorandum asida palle Churachandpur da hojik oiriba phibam gi matangda ADC member singi mifam ama Niulam ka da laiba chairman gi yumda pangthokre
tungda pangthokpa paugi mifam amada member singna handak assembly da pass tawkhiba bill asida makhoina kari su tawningai leite adubu makhoi miyam ga loinana chatminagani adubu toina makhoida pressure pirakpa kaya asina kudong sadaba kaya mayoknare isu asida leikidraba victim singi yumda chatnana ba thorang tawre makhoi sathok jashin tawba yahanbiu ADC gi lanthum sing quarter singba miyamna amang ata thokan biganu 13 finance commission gi makhada sagatliba sing amang ata thokrabadi amukhana sabang ngambagi lambi leite haire Sairak UNC gi President Gordon Kamai, Speaker Ko John Sanapati ADC gi Chairman MI Makshan, Vice Chairman Hangshan, NPF Manipur Unit ki Working President Solomon, NPO gi President Musho, ZYO gi President Tichur Kamai Yauna, Ate Lusingba Kayana, Churachandpur gi Mokta Lairiba Miyoi Nipan gi Maphamda Ikai Khumnabut Kre. Tungda Paite Drive Council gi Office da Jomi Council Kuki NP Churachandpur amasung Mar Inpui gi Mihu Singgi Lusingba Singa Unakre. Hauji Churachandpur da Thokliba Thokdoki Chapsaba Phibam ama Aikoina Yengba Lakpaga Loinana Miyamgi Apamba Panthunga du Phangnana ba Travel Singi Marakta Unity ama Sagatnana ba Wari Saba Lakpani Haire. Assembly da bill ahum pass tawkhibagi mayokta ngasi Kangpopi Kaithel da miyamna wakanifam chathabaga loinana amuba firal sing thetuna protest tawkhre Sadar Hills ki tongan ba civil society singna sinduna chathakiba khongjang asida Kangpopi amasung masiga lona badalaiba mafamdagi lakpa miyoi singna saruk yakhe bill ahum aikoina yade okram ibobigi government tribal gi mayokta leibani tribal singi tongan ba administration thamgadabani tribal minister MLA sing pham thadu government asi uthaiduna president rule thamu haina davi tawkhe Churachandpur da security force na miyoi hat khiba thawong awawa phongdokpa oina amuba firal sing thetki khongjang asida saruk yakhiba Sadar Hills civil society singi wangangloi lamsa chongloina state force na tribal sing paktakna na hatle tribal singi hak matpire phibam asida chief minister o ibobigi lenga kasida tribal sing safe oidre state government na bill ahum asi revoke togadabani haikhe UNC na haukiba hinungyai dagi National Highway da kaukiba General Strike na Sanapati da Gari Singh National Highway phawduna chana khidre Chandel Ukhrul amasung Imphal Jiri lambi da su Gari Singh chena khide Jerak sida ngarang numidang truck ama Kaithel manbi da mai thakre Yot puduna lakpa truck adu Imphal tamna lakpa matamda sakangdaba singna numidang pung 7:30 taba matamda Imphal Dimapur lambi gi Kaithel manbi gi War Cemetery manakta mai tharambane Pawasi hek pangbadagi Kangpopi Police na Fair Service ka loinana sangsinduna may adukan ke gari asigi mamang thangba saruk sing ayamba may nachakre Government na pirakpa thazaba chama thazaba ngamde haina Robin Hood ki matang da sem khiba JSC gi Vice President Raghuvir Salam na phongdorakle wafama singa CM su Kaksing branch na Kaksing gi ahalaman singa khusamna duna Robin Hood ki imung manung da sel gi tengbang pi baga mari leinana pawmui singa phongdokhibani M su Kaksing gi maike dagi imung manung da lupa lising ahum JSC da lupa lising ani Rims amasung Jenims da hangliba Healthline sing da lupa lising manga khusinake Raghuvir Salam na makhatana Robin Hood ki asiba haksang logduna aroiba mathau mangam pangthokiba adu JSina thamkiba point ani thabak oina pangthokani haibagi thajaba leibadagi wari sanabada saruk yaraba matung da lepkiba firetni JSC gi ILPS chanahanba amasung mahakpu hatpada chenaba miyosing matik saba cherak piba haiba wafam ani asi thabak oina khara pangthokpa hobadagi aroiba mathau mangam pangthokhankibani Robin Hood po hatpada chenaba police personnel amadi madubu lamjing liba police officer matik saba cherak piduna jail da thamba amadi thabak tagi lokthokpa ngamlabadi misam amadi mairoi hatpa yade haiba khudam changdam oiba yaba maramna police singna matungda mi haningba mawongda hatpagi hainabi thadokhigani khanbadagi jesina kanba firep loduna asiba haksang loksindana lakhibani Robin Hood po hatpada lamjing khiba police officer cherak pidabagi matangda pawmisingna hangkiba wahangi pakhum piraduna Raghuvir Salam na makhatana Hiramasigi matangda government ka wari sanabada JSC ki maike dagi pukhatuna taksinke government ki maike dagi wafamasi judicial inquiry tawriba maramna khutthingjiluba ngamde haina phongdorakpadagi makoida pikhiba tha ahumgi matam adu tangai fadana ngaiba tare adubu mamangda government na miyamda pikhiba thajaba kaya thabak oina onthoktabadagi JSC asina su government asida samada sama thajaba ngamdabana hiramasigi matangda chenaba miyoi matik saba chairak pinaba ain gi oiba mateng lobani haikhe masi sarkar so koi wari sanu kan judicial inquiry ki matang so koi nan wari sabi do koi putok chai masi tha hongi matam
ꯂꯧꯈꯤꯕꯅꯤ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤꯁꯤ ꯃꯗꯨ ꯂꯧꯈꯤꯕꯗꯨ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯤꯗꯤꯟ 1 week ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯦꯛꯁꯟ ꯂꯧꯈꯠꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯦꯁꯨꯔꯦꯟꯁ ꯑꯃ ꯄꯤꯌꯣꯅ ꯍꯥꯏꯕꯅꯤ 70% ꯑꯩꯈꯣꯏꯅ ꯇꯥꯈꯤꯕ ꯗꯤꯃꯥꯟꯗꯨ ꯄꯤꯔꯦꯅ ꯈꯜꯂꯒꯁꯨ ꯁꯝ 30% ꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯋꯥꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯕꯁꯤꯡꯗꯤ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯤꯜ ꯇꯧꯏ ngarang Robin Hood ki aroiba mathau mangam pangthokhiba numitta kumbi dasu kumbi usan makhongdagi kumbi kaithel fawba kumbi municipal council amadi JSC on ILPS kumbi anina maira katuna Robin Hood ki thawaina ingna chikna leronabagi damak thawnikhi miyamna minute ani tumina leptuna awabasu phungdokhe ILP sana halu haiduna chara henbagi khongjang changsinbadagi police na phajiluraba Bisnupur district Desam unit ki secretary Konjengbam Romit miyamna okre Murang lamkhaidagi mahakpu yamlaba miyamna ikai khumnabaga loinana pungning thagwatke miyamna laikhidraba Robin Hood ki mafamdasu ikai khumnabotke ngarang Robin Hood ki aroiba mathau mangam pangthokpada wanthaраktuna Jenims ta laikanarakpa singi manungda nupi ama yauna miyoi taret makha tana layingde Relief Committee Jenims na makhoigi mateng pangle ILPS ki khongjang da chingmairong maikai da chara henbagi khongjang sangsin khiba nupi taret yauna miyoi nipan okpagi thorum ama ngasi chingmairong apunba lupna sinduna chingmairong maning lekai da pangthokre thorum aduda JCILPS ki mihut Sunil Karam amadi chingmairong gi akoibada leiba nupi lupsingi miyoi sing susarugya ke lupki maikai dagi chara henba khongjang da sarugya khiba miyoi nipan da khudolpot piduna ikai khumna ke Sunil Karamna phungdokhibada bill ahum pass tawkhibagi mayokta singda irang lakliba ase thawoina tawge haina sinba male masi tofom thokti haikhe Chingmairong gi akoibada leiriba lupsingna ILPS ki ihaugi damak lauriba thaudang amadi tungda leibaki oiba ihau kayada saruk yabinabasu phungdokhe amaramda ILPS ki mayokta chingda irang hauriba si yamna laibak thibani bill ahum asigi matangda akaiba karisu leite kari karamba wafam yauri haibadu punna khangminarabadi pamdaba thodok thoklamloi haikhe ꯌꯦꯡꯃꯤꯟꯅꯒꯗꯕꯗꯤ ꯕꯤꯜ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯡꯗ ꯏꯔꯥꯡ ꯀꯟꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ ꯃꯔꯝꯗꯤ ꯁꯤꯒꯤ ꯕꯤꯜ ꯄꯥꯁ ꯇꯧꯕꯁꯦ ꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯁꯣꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯈꯣꯏ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯂꯥꯛꯏꯁꯤꯡꯁꯤ ꯇꯁꯦꯡꯅ ꯃꯌꯥꯝꯅꯁꯨ ꯈꯪꯒꯗꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯆꯦꯗ ꯇꯥꯔꯕ ꯄꯣꯠꯅꯤ ꯃꯣꯏꯅ ꯆꯦꯗꯨ ꯄꯤꯔꯀꯥꯟꯗ ꯀꯗꯥꯏꯗ ꯁꯣꯏꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯒꯗꯕ ꯋꯥꯐꯝꯅꯦꯕ ꯁꯤꯗꯤ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯕ ꯃꯥꯟꯕ ꯄꯣꯠ ꯈꯔ ꯇꯧꯔꯛꯄꯁꯦ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤꯃ ꯈꯟꯖꯅꯤꯡꯉꯤ Handak Manipur Sarkarna puthokiba yelhomi kananaba bill ahum asigi matangda yaningdaba phongdoktuna sangsilakliba khongjang asigi matangda aibi kayana tongan ba masa masagi mot phongdorakle Manipur gi miyamna adnadi maruina Manipur da lei aiba singna pai public da community khudum da pai appeal tawgadabadi pai ekasing manung da yaw da chapon khangmin naraga yellomi Manipur da lei ba kochina yellomi haina khangba pai kunma se kunmaki ya pena bidam da tungi da mukta tawbani haiba se chapon khangmin na ma darka oi majai da pai aiba singna su pai khanga chana ba tonga balon ba kabu sing se masida pai wari chana ba tangai padaba lairagadi moiga unadana wa gamba conference ne chimba tawga pahan ta thumina ba machangi Manipur hairiba chinga tamga ani punna yelo badagi laiminaraba yelomi haina ekoi laiminaiba singsi apunba mapangi chau marakta lagat khidanaba ina honarakpagi khongjang sida ikisangsilapuna hojisi bill phawadi pass tawe adubu lai thibadi chingi chin inau singna khajitang bab taminadaba haigadra sentimental oina sangsilapasina ekoi yelomi oina punna laiminariba ekoida masida punna wakhan taminanabagi tangai badaba adu lakli Government hairi masigi bill sina MLA action singi praja singa sokre ko pente leke na statement ko the luri di masi table kamne lega masi amrena yawi sui shoke bisya masi bajan kan li so na hudurgadi masi sangdhargadi khare masi na ko hanjabada government sina masi yari ne thumna tanda hariba singi sinau sina sibu pawurga asina table tongna hariba ku pam di bising se ku shiri da yauke masiri
मणिपुर की वांगदगी लापा मितो मियानसासिंगा गिदमतनी हाइबसे मकुइदा तमाय पदन याम थुना कन्विंस तौनरेगा जी मकुइगी हौरबी होसे मसी याम थुना कोई यासिनना बकुना बसे मसी खैया बसे तुमसे खन तसेंगना अखोइना था अनि आईएमपी मूवमेंट ने लेबा मतम मदुदा करिगुम वांदा हाइबा नते सुनतगी पास तफरगांदा ब्रंग लौंग हौरपसिदी अखोइदस याम ngakwa हाइबा ता अदुगा तसेंगना चिंगदि तो अखोइ तंपाक्सिदा लैरिबा सिंसिबु कना कना नो ते यंगबियो तंपाक्से कोइ लोइनमक लैरबनि तंपाक्से लैतबा कनाम सि यावदे अन तंपाकु करमाइना मैतै खक्तगी हाइबि दोरिनो तंपाक खक्तगी सुनते आइने सिदे आइने आइन दुदैदा अखोइना लाइन बाय लाइन वार बाय वार अखोइना पारगा स्टडी तौरबा मतुंग ए सिनी सिनी हाइदना हाइबगी वाना अमनी अदुगो मसे नुपा अमा खक्ना नुपी खक्ना सेम खक्ता पास तबो सुनते था अनि चंगदना मयाम चंगदना कांगजे जिना कया देगी इगो यामा संगलेन द कया एम ड्यू द कया अदि पब्लिक लीडर दे सीनियर सिटीजन मयाम उनरगा सेंगिबा आइननी अदु अरबोदी असिगुंबा आइनसे मणिपुर पुनमकी याइफनबनी हाइना खल्लगा अदुगा भारत पुनमकीसु याइफनबनी हाइना लौरगा अखोइना तरामना ओखम थोय अदुन मोइसु यानिंदबस लेरिना मोइ यानिंदबस करा कराइदना हाइदु तौरगा हिकि पास तबुसि ओलन निर मतुंगा केनो तोबिया एमएन तोबिया मन अपाम पोसिंगु अदिकि पास तबुन होंदुन करा कराइदा हचिंबि आगदगे इनकॉर्पोरेट तोबिया आगदगे ना अखोइ एबीसी ना लाइबनि मनिंगा डीएफ हाइना चिंग स्नाउसिना ओइनिबा पोसिंगु हचलगा सोलुसन अमा पुरको यानि कनि हौजौजिकिदि एक्स ओनजि बावदि चिंग स्नाउसिंजु मिना लेबिरगा एक्स ओलबा मतुंगा अमुक एमेन तोबुगि मतांगा मोन अपामजि लोइ हा ननबा सरकार यांग लमको टीचर्स डे न लाकपदा मणिपुर की गवर्नर डॉक्टर साइद अहमद ना मणिपुर मियाम अमसुंग ताकपी तंबीबगी सिनफम द लेरिबा ओजा सिंह द याइफ पाउजेल पिरक्ले इंडिया की प्रेसिडेंट ओइरंबा डॉक्टर एस राधाकृष्णन की मपोक नुमित सेप्टेम्बर 5 असिबु लेबाग सिना सही खुदिंगी ओजा की नुमित हाइना थौरम पांगथोकले डॉक्टर राधाकृष्णन लेमजनिंगाई ओइरबा ताकपी तंबीबगी थबक असिबु पाइरंबा अफबा एजुकेशनिस्ट समने महांगना लेबाग अमसुंग खुनाई असिबु सेमगतनबा लौरंबा थौदांग अदुबु निंगसिंगदुना थौरम अदु पांगथोकपने ओजा सिंह तुंगी खुनाई अमबु सेमलिबा सिंगनी खुनाई असिदा लैरिबा मिपुंग खुदिंगमक तंबगी तांकक लोइनमक लोइनदुना लाखिबने मरम अदुना ओजा सिंगी कंट्रीब्यूशन अखोइ खुदिंगमक ना सखंगदबने ओजा सिंगना कथोकपग लोइनना तुंगदसु खुनाई असिगिदमक थबक तौरकनी हाइबगी थाजबा गवर्नर की पाउजेल असिना मखा तारे हौजिगा तेमा बेंत लौजरी ब्रेक की मतुंग में मुतराम नोकचरी सुप्रीम कोर्ट की अथिंग लेरिंगै चेरक्ता मोइरांग पुरेलदगी लेंगोय अंगांगबा पुदुना योननब होनरंबा तता ट्रक तरामापल ngasi फॉरेस्ट डिपार्टमेंट के ऑफिशियल सिंगना फागतख्रे मंत्रिपुर की दलैबा फॉरेस्ट डिपार्टमेंट की रेंज फॉरेस्ट ऑफिसर सदर ईस्ट रेंज ना लुचिंगबा ऑफिशियल कुंट्रा हेनबना हाइरिबा लेंगोय असे इंफाल की दिंकु रोडतगे फागतखिबने रेंज फॉरेस्ट ऑफिसर एलांगम हेमेना हाइरिबा लेंगोय अंगांगबसिंग असे इंडियन फॉरेस्ट एक्ट 1927 अमदे मणिपुर फॉरेस्ट रूल्स 1971 की मखादा फागतपनि हाइखे अखोई का हारिबा सिना निमदांग मतमदा नत्रगा अमु ममांग तौकिबा लेरगदी हारिबा मिसिंग अदो हारिबा अखोई पेनाल्टी डबल फंगनी अदन हुजिकी ओइनदी अखोई सीनियर ऑफिसर सिंग ताना जरगा अखोइना मखोई सिंग असि एज ए फर्स्ट वार्निंग ओइना तौरगा अखोई लहुम थोकपा फाइन अमसुंग का कनो तौर कंपाउंड तौर थादोंना बखोई खनरी मतुंगदा अखोइना हाइजेनिंग बदी लेंगोई कबा तौरिबा सिंग असिना लाइबा अंगांग मुसिना तबा सुमनगी हाने अंगौबा अमुबा सिरे तौबियु किसु कायदा थिंग लेते परमिशनर अखोई पिजेगे मसिदि अमहन तौबिकेनो मसिना पुनमकी ओइना अखोइना थांगना चानाबि सिंग तुरियन मंगहलिबा सिंग असे मसि तौदनबा हाइदना अमुका हनसु म्यांग फमदा अपील तौजरे इंडियन एग्रीप्रेन्योर मणिपुर चैप्टर ना ट्रेन एग्रीप्रेन्योर्स का खुसमनदुना पोल्ट्री फार्मिंग अमसुंग पिसिकल्चर का मरी लेना लौमी सिंगना अहेनबा लौफम सिंगदा पाइखतपा याबा थबक सिंगी मतंगदा नोमगी ओइबा अवेयरनेस प्रोग्राम अमांगसी वांगु नौदांखोंग द पांगथोखरे हौदोपगी थौरम अदुदा आईसीएम के डायरेक्टर पी जयचंद्र अमसुंग इंडियन एग्रीप्रेन्योर्स मणिपुर चैप्टर के मरु ओइबा एक्सपर्ट सिंगसु सरुग्याखे एक्सपर्ट सिंगना फोंदोकनखिबदा लौमी सिंगना लौ उबा खक्ता नतना ये लोइबा मसुंग nga yokpa yauna tongan tongan ba thabak sing paikatuna senlon da fagat hanba yai asigumba thabak sing paikatpada manipur sector ge khutang da khudong saba lawba yai phongdok na khe ICM ge director K Joy Chandrana longmi singna modern technology sijinaraba matamda ahen ba senthok lambi lakane makhoi na khangba amadi
तानब वाटपना मियोय खरना खुदोंग साबा लौदुना लेरे इंडियन एग्रीप्रेन्योर्स ना एक्सपर्ट बॉडी अमा ओइदुना लौमी सिंगना खुदोंग साबा करमना लौगनी हाइबदु हेना खंगननबा होनसि हाइखे हुरान चिंथी तौबा अमदी निसा साबा योनबा थिंगनबा लिलोंग तुरेल अहनबिदा लेबा अंजुमाना मणिपुर पुलिस दा कांस्टेबल ओइबा लिलोंग उरुप मे लेकाइदगी नजीर अहमद पु करी हुरान बगी मरालदा हौखिबा अगस्त 12 दगी फाजिंदुना थमलगा लुपा लाख अहुम पीद्रबदी थादोकलोय हाइना ngasi फावबा फाजिंदुना थंबा सी पेंदि हाइना अपोकपा बासिर अहमद ना फोंदुखरे ngasi मणिपुर प्रेस क्लब ता पांगथोकपा पाउमुसिंगा उनबा अमदा महागना मखा तारदुना फाजिल्लिबा मसागी मराल पीदबदा नतना महाक हुरानबा ओरमलबदी पुलिस दा सिनाबिरो हाइदुना लिलोंग पुलिस स्टेशन दा कंप्लेन तौबदसु लौबियु यारखिदे इम्फाल ईस्ट डिस्ट्रिक्ट की डिस्ट्रिक्ट मजिस्ट्रेट ता वकतपदगी सेप्टेम्बर की तांग अनीदा मजिस्ट्रेट ना पुंग कुनमरी की मनुंगदा महाक पु पुथोकनबा पुलिस ता खंगलबसु ngasi फावबा पुलिस ना करीमता तौबिदना लेरे लिलोंग पुलिस स्टेशन असी अंजुमान गा मानरगा सेल तालगा लेरिब्रा हिरमसिदा मरि लेनबा सिंगना मियेंग चंगबियु हाइखे रिपोर्ट अदु लिलोंग असीना लोबिदे अदगी आइना कोर्ट लागा कोर्ट की वारंट केस दरगा सामा लिलोंग असीगी मथकदा थमजे अदुमदी सेंग मोहना लोबिदे लोबिरबा मतुंगदा उजी एक्शन अमा फॉलो फटपिते अदुम मखोय हाइरिबा संस्थाल असी आइन की मोहना आइन सिपाही ब्रा सरकार की मथकता मोहना ओइब्रा मसी मियेंग अमा संगठन बियो सरकार की माइगेदगी मकोई लिलोंग पुलिस ना स्टेटमेंट से करीगुम्बा में लौबिद्रबनीना सरकार ने मियेंग संगठन बियो हयेंग पांगथोकदबा स्टेट लेवल टीचर्स डे थौरमदा ओजा सिंगना मपुंग फाना सरुक याजबा फंगननबा हयेंग कौरिबा जनरल स्ट्राइक असी ओजा सिंगदा कोमथोकपिनबा ऑल मणिपुर गवर्नमेंट एडेड स्कूल एम्प्लॉयज कोऑर्डिनेटिंग कमिटी ना अपील तौरे इम्फाल वेस्ट कमांडो ना कामेंग ऑटो पार्किंग एरिया दगे था असिगी अनीदा पीएलए की एक्टिव मेंबर अमा फारे हरे पुलिस की पीआरओ की चेरोल अमना फागतलबा मी असिगी ममिंग मैष्नाम थोइबा सही 35 अपोकपा इबुंगो कामेंग अवांग लेकाइदगिनी हरे कुंतरुक सुबा सेक्टर असम राइफल्स की कुन सुबा असम राइफल्स की कांगबुना चांदल पुलिस यावना खुमजोलदा चथखिबा थिबो हुंबगी थबकता केवाईकेएल की काडर अमा फारे हरे असम राइफल्स की पीआरओ की चेरोल अमना फागतलबा मी असिगी ममिंग खुमनथेम श्याम अपोकपा इतोसा इम्फाल ईस्ट की तुमु खोंगदगिनी हरे मोंखांग लंबी मॉडर्न क्लब अमसुंग मोंखांग लंबी अपुनबा मैरा पाइबी लुप अनीना ngasi drug sabada natana yon ba nupa ama mobile phone huralamबगी फारे फारबा मी असिगी ममिंग थिंगुजम विरास सही 38 अपोकपा लेखिद्रबा जुगिंद्रो सिंगजमै वांगमा खेत्री लेकाई चमन खोंग लेरक्तगिनी महाग ngasi नुमिदांग मियामना पुलिस तसिनख्रे टीचर्स डे की मांगोइना भारत के प्राइम मिनिस्टर नरेंद्र मोदी ना माइरे सिंह उनादुना पांगथोकपा इंटरेक्शन प्रोग्राम ngasi सगोलबन पॉपुलर अपर प्राइमरी स्कूल की माइरे सिंह येंगनबगा लोइना स्कूल असिना सिंदुना ओजा सिंह की निमित थौरम पांगथोखरे पालन थौरंगा मरी लेना माहिरोय अमदे ओजा सिंहना लेखिद्रबा डॉक्टर राधाकृष्णन की मफमदा लेसु कतुना इकाई खुमनबुटके तोंगान तोंगान बा कल्चरल प्रोग्राम कया यावना पांगथोखिबा थौरम अदुगा मरी लेना स्कूल की हेड मिस्ट्रेस कैलानी की इमुंग मनुंगी मिंग द कटपा मना सिंगसु क्लास 2 दगे 7 फावबदा मकोक ओरक्लबा सिंगदा यंथोखे थौरमसी अपोकपा मरुब सिंगजमै अकामपाट के मियेंग मखादा तेराखोंग कुंबी संगलेन दसु पांगथोखे अपोकपा मरुब के थौसंग मसा ओरिबा इथाई साइटोन सोइबम लेकाई लंबोय खोंनांग खोंना चिंगबा मफमदसु अयुक्तगी हौरगा इसै थौगल अमदि वारेंग फोंदोकनदुना नावरिया फ्लोगी मपोक निंगसिंग थौरम पांगथोखे हरे थाउम सथगदबा हॉस्पिटैलिटी की स्किल डेवलपमेंट ट्रेनिंग प्रोग्राम अमा ngasi बिष्णुपुर की थानिंग खोल कम्युनिटी हॉल दा होख्रे इंटरनेशनल रूरल डेवलपमेंट एंड एजुकेशनल ऑर्गेनाइजेशन वांगबल अमसुंग रूरल एरिया डेवलपमेंट सेंटर उपोकपी अनीना मिनिस्ट्री ऑफ माइनॉरिटी अफेयर्स की मखादा ट्रेनिंग प्रोग्राम असि पांगथोकपनी औदोपगी थोरमदा टीएचआई मा ओ इबोचौबी हानगी उप अध्यक्षा ओ जुगेश्वर सु सरुग्याखे अथोपम बिना कोबी सही कुल्लम सुरबी सेरो मखा लेकाइदगी नुपी अमा सेरोगी नुंगथोंग हाइना खंगनाबा मफमदा सिदुना लेरमले लेखिद्रबी बिनागा खंगनादुना चेलबा मतुंगदा लुहोंगनाबा हाइनादुना लेरिबा खोंगजोम पटपानदगी नावरेम नरेंद्र सही 19 सुरबा सेरोदा भरादा लेबा मियोय असिना हाटपा ओइरमगनी हाइना चिंगनाबा लेबदगी लेकाई मियोय सिंगना नावरेम नरेंद्रबु फु चैदुना वारख्रे सोगलाबा नरेंद्र सुगनु पुलिस की कांगबु अमना लौखलगा
Sugnu Hospital da layang naba punana ba honarakpada miyam ga muknarakpadagi police na tear gas kapada miyoy khara aso apan nang badagi rims ta laikana kre ISTV news na phangba pawgi matungina JCB driver Narendra hariba miyoy ashina binabu ngarang nungthil mayumdagi kauthoklaga chanminakhiba miyam na uhawi haire thaudoksigi matangda police na case ama lokhatkre asiba haksang rims ki mokta thamkre Lambi thong yadaba ting ningkhaiba amadi economic blockade na maram oiduna nongmada sangraba yadraba sana thaknaba polam singi mamal wangkhalakpadagi lairaba praja singda chauna saitheng pire nongmagi sara taliba miyoi singdana saitheng asi hena phangli lambi thong yadaba amadi blockade na maram oiduna mapalamdagi pot pusilaktre hairebasu chana thaknaba pot chai yoliba Imphal city manungda leiba karbar chauna tawriba miyoi singi godown dadi nongmada sangraba yadraba polam sing marang kaina leiba yaure Pochai singi mamal hengalagliba asi karbar wala singna sanaribra haina hangumatamda mod pira u haiba yakhide asigumba thong sida mari leinaba singna miyeng sangbiu haina praja singna phungdorakle Maloi changya sadre loi na sa thau change thum change murok change jo kari upai lai na late gari bal na late dana phame asisi Majai pangal hau loi na si bamu hinaba Amarom da lambi thong yadaba amadi ban blockade leide haiduna petrol pump sing thau phangdabadagi thong lonarabasu lambi gi nakal da hauzik petrol liter da lupa sama kundagi lupa sama yankai fawba black te yonare masida mari leinaba singna miyeng sangbiu haina praja singna phungdoknarakle jasami rom degi la pado ana 39 da lamba do ani makai da lai bhara jasami rom da mari makai manga bhara da adu kitang tangba ani bhara gi atei pot kachu thodom na tang bazar digi lori ai do akhogi yoliba mamal sing ki che pai bi ani adu mokhoi ada ka di on ja do du gi akhoi adu ngam ngasi Surachandpur da ayuki matamda dukan thong hangna baga luina na miyoy kayana sana thaknaba polam kaya laina ki hare dukan sing adu ayuki pung 6 tagi pung 10 fawba hangna ki hare Thasigi tang ani gi nungchildagi thiba khangdana lakhiba khurai puthiba lekai dagi moirangthem ibohol kawba sai humbudra mangarom suraba mi adu ngasi khuyathong pukri achobada siduna leiramle ngasi upung mapalom tabada lekai gi mi singna ising chokpa chatpada thengnarakibani city police na lokhatlaga rims gi mokta thamkre All Manipur Huyel Lalong and Traditional Cultural Preservation Committee na sinduna manga suba singtam Traditional Cultural Festival ngasi Rumhal Theatre Imphal da hokre September ki tang nipan phawba sathagadaba festival asida tongan ba traditional cultural team ni funa saruk gyare hawdopagi thoramda committee ki president TS Menjor Pandit Yaima W Lukhoi amadi cultural activists S Achobuna maru oiba music oina saruk yakhe Pandit Yaima W Lukhoi na lamdam asigi traditional culture ga mari leinaba sing yokhatnaba honana nabagi pandamda asiguma festival asi pangtokpani haikhe Bharat Sarkar amadi NSCN-IM ga sign tawnakiba peace accord amadi Maitai singna scheduled tribe ta hanjinbagi matangda miyamgi khananainaba mifam ama ngasi Manipur Press Club ta pangthokre International Maitais Forum na sinduna pangthokiba thoramadda forum gi president RK Rajendra na moderator oike scheduled tribe demand committee gi vice president Angaushana amadi general secretary Lokendra Su Sarugyakhe Peace Accord ki matangda Manipur Sarkar amadi BJP Manipur Pradesh na center ki luchingba sing unaduna taksilure karisu tawroi haina tuminna laithokpa chumloi haina wangang khiba singna phungdokna khi British na yeklamba Manipur gi map amadi hauzik oriba Manipur gi pak sawbagi phibam singda yumpham oiduna PowerPoint presentation amasu khananaina ba aduda utkhe Center ki BJP Sarkar na handak Naga Peace Accord sign tawna ki badu Manipur ki Chief Minister amadi miyamda karimata khangan khidaba asi NPCC ki Secretary Jotin Waikhom na achumba thong nati haina ma ki mayumda pangthokpa Thangweban Block Youth Congress Committee ki reconstitution ki thoramda phongdokre Thoramaduda Manipur Pradesh Youth Congress Committee ki President Amir Hussain Thangweban Block ki President amadi Youth ki maru oiba mi sing sur sarugyakhe Jotin Waikhom na makha taraduna Kendra sigi Youth singi mapangal hengar hananaba amadi makhoibo achumba afaba lambida puraknabagidamak thoramasi pangthokpani hiram khudingmakta aranba wakhalgi rasanti tawdaba fai handak singda irang thokliba ase bab tanadabadagi thokpani masigi waroishin laklagani haikhe sahi asigi megi tangma panda Manipur Mahila Kalyan Samiti gi Dulaland da Laiba Children Home dagi Yaikhom Kumdamba sahi Taramathoi Sekta Mer Lekai amadi Lamlai Kangu Chingjin dagi Moirang Them Sakhen Bakauba sahi Tarani Thoirom Suraba Angang ani Mangkibada Saungna Chenabani Haiba mi ama
चटखिबा ऑगस्ट की तांग 19 सेक्टा में लेकाइदगी मियामना फारगा वारकपदा सोकपदगी लमनाई पुलिस ने लौखटलगा जेनिम्स पुखतुना लाइकनरब मतुंगदा इम्फाल पुलिस स्टेशन ना अमुक फादुना रिम्स की सिक्योरिटी वार्ड थमदुना लाइकनख्रे मियामना फारगा वारखरबा मी अदुदे निंगथौजम सरचंद्र अपोकपा एम शामो मोइरांग खुनौ खोंनांग मखोंदगिनी हरे Manipur State Council for Child Welfare Manipur gi makhada thangmaban kendra gi manungda leiba kangjabida chalariba Crest Center da ngasi kendra asigi hana MLA oiramba khumukcham joy kisanna TV set aba mateng pangkhre center asida leiriba pikliba angang singi damak TV set asi mateng pibani hare thangmaban kendra gi June amadi July thagi phangpham thokpa PDS ki seng sing kendra asigi MLA oiramba joy kisanna madi mahakaloina basingna praja singda Minamduna Pangan Kidabagi Tawongbo Yanindaba Fungdokuna ngasi Thangweban Mesnam Lekai Community Hall da Miyamna Wakani from Pangtokre Iram Nala Lambi Amadi PDS ke Polam Ningtina Semi Amadi Fangali Haiduna Media da Fungdoklibasi Maral Kupsina Bahona Bani Masigi Matang da Divet Tongnasi Haina MPCC ki Secretary Oriba Jotin Waikomna Fungdokre Thangmaban Kendra da Cheng Sini Kerosene amadi additional APL gi Seng Suna Pidaba amadi ing solusingani tarani thoi ing solusingani taramari dagi Housing Fauba Kendra Sigi Ata amadi Gehu Pidabagi Matangda Manipur gi Chief Minister amadi KF and PD gi Director ga Open Debate Tauba Pami Haina Kendra Sigi FPS Agents Union gi Secretary Sundari na Fongdokre Hana MLA oiramba khumuksam joy kisan gi mayumda ngase kendra sigi agent singna pangthokpa pawmi singa unaba amada mahangna wafumasi fongdokhibani Sundari na makha taraduna Thangweban Block Congress na ing solution ani taramari gi January amade ing solution ani taramanga gi April thagi additional BPL gi phangpham thokpa PDS ki polam sing KF and PD na mangan khibabu kari gi thigatti haina maral sikhi kendra sigi miyam da kota suna pidabagi matangdadi kana amatana thigat pidaba aduga agent na cheng yenre hariba asisu karamba matamda kari thada cheng yendaba yaukibagi hari Sarkar na kendra sigi August amadi September thagi cheng sini kerosene pidabata natana June July gi ata kerosene amadi chini namsinduna thambiriba ase kariginu haike UGC gi makhada lakpa senfamna college singda semgat sagat kadaba sing mafam marang khangdana yamlaba senfam kaya lusinkhre haina Maoist Communist Party na haire Lubasigi Secretary Publicity and Propaganda Nonglen Maite gi cherolamana tongan ba college kaya da lub asina yengsiluba matamda senfam kaya lan na sijinaba asida jenaba mi kharasu masak khangbangamle makata na UGC gi makada chathariba senja thamja da chenariba sing thigatuna warak watem bagi thabak chatharagani athuba matamda UGC na thadarakpa senfam na college kaya semgat sagat kadaba senfam lan na sijina khibano haiba marik chumba pogdam ama Manipur miyam da khangalagani Amaramda CVSC gi Institute kharana namthak tawbadagi class 10 amade 12 ani gi mahiroi lising ani henbana exam thaba phangogdabagi mayokta jenaba miyoi singna masagi maral yajaduna miyam da changjabagi mahutta mangak kanduna leikhiba ase lup asida chauna singnaba amani haina logani maramaduna lup asina matam chupagi oina thingkraba school amade college kharagi mathakta miyeng changba hauragani hare hauji sanmagi pau Nasi sanabagi paugda hoki Youth Affairs and Sports Department Kumalampak na sinduna sahitara mga makhagi nupa masa amade sahitara tared makhagi nupi masagi State Inter-School JN Hockey Tournament ngasidagi team mapan na saruk yaduna Kumalampak Hockey Stadium da hokre sahitara mga makhagi nupa masagi sanakiba ahanba match da Imphal East District ki mahut siliba Young Pioneer English School na Churasanpur District ki mahut siliba Dr. Radhakrishnan Foundation School bu Panjal taruk anida maitiba pikre Imphal East ki Panjal Singh adu W Niras Kumar TS Kingshan amadi L Dipuna goal ani sanke Churasanpur District ki goal ani aduna M Susanta amadi Y Vidyanandana sanke Aniswa match ki sanaki bada Bisnupur District ki mahut siliba Saiton Government High School na Thawbal District ki mahut siliba Career Residential Academy Sarangpatpu Panjal Mangasno da maitiba pikre Bisnupur District ki mai pakpagi Panjal manga adu M Dattana Mari sanke atopa Panjal aduna N Rojit na sankibani Aum suba match ki sanaki bada Bisnupur District ki mahut siliba Saiton Government High School amade
जिरीबाम सब डिवीजन की महूत सिलीबा जिरी पब्लिक इंग्लिश स्कूल पांजल मरी मरी चनदुना ड्रॉ चतख्रे बिष्णुपुर डिस्ट्रिक्ट की गोल मरी अदु ए सुरेश अमदी एन दत्तना पांजल अनि अनि चनखे जिरीबाम की पांजल मरी अदुना टी एस थोइबना पांजल अनि चनखे अतोप पांजल अनि अदुना सी एस विक्टर अमदी ए बिसोरजित न चनखिबने अमरोमदा सही तरह तरेट मखागी नुपी मसागी सानखिबा मैचता इम्फाल वेस्ट डिस्ट्रिक्ट की महूत सिलीबा नोंगसुप इम्फाल सगोल तोंगबा हाई स्कूल ना इम्फाल ईस्ट डिस्ट्रिक्ट की महूत सिलीबा कैरियर रेजिडेंशियल एकेडमी सरंग पाटपू पांजल निपाल सिनोदा माइथिबा पीख्रे इम्फाल वेस्ट की गोल सिंह अदु रोजीना अनि लंचेन बी सिलेमा सोनिया पुष्पा सोफिया अमदी ललेबिना अममम चनखे हयेंग अयु पुंग तरुक ताबदा इम्फाल वेस्ट डिस्ट्रिक्ट अमदी थौबाल डिस्ट्रिक्ट का सानरगने हांगकांग वुशु यूनियन सिंधुना हांगकांग दा पांथुखिबा तरा सुबा हांगकांग इंटरनेशनल मार्शल आर्ट्स कंपटीशन दा वुशु मसानागी सांदा इवेंट की केजी 53 की कांगलुपता गोल्ड मेडल लौरक्लबा कक्सिंगदगी नावरेम बोइनाव ngasi इंटरनेशनल एयरपोर्ट ता मियामना हराउता यामना ओख्रे पांथुखिबा कंपटीशन अदुदा पृथ्वीगी लेबाक कुंथ्रागी सानरोय लिसिंग अमा चमंगा रोमना सरुक्याखे मियोय मंगाना साबा इंडिया की टीम दा मणिपुरदगी बोइनावना सरुक्याखे इंटरनेशनल की थाकता तरे लग सरुक्यादुना मेडल कया लौख्रे सही सिगी मार्च थादा बैंकॉक ता पांथुखिबा वर्ल्ड मार्शल आर्ट्स कंपटीशन दसु गोल लौखे बोइनावना कंपटीशन असिदा मेडल लौरकपदा नुंगाइबा फोंदोक्लदुना मखा ताना इंटरनेशनल की थाकता पांथोकपा कंपटीशन सिंगदसु गोल्ड मेडल लौनबा होनगनी हाइखे ऑल मणिपुर फुटबॉल एसोसिएशन सिंधुना इम्फाल की मपाल कांगजेबुंगदा पांथोकदोरिबा 30 सुबा एडिशन मणिपुर स्टेट लीग ता सरुक्यागदबा नंबुल मपाल एथलेटिक एंड कल्चरल ऑर्गेनाइजेशन की सानरोय सिंगना लिटकदबा यूनिफॉर्म सिंग ngasi pisumda leiba YLA gi office ta yenthokre thoromasida nako gi vice president TS Ibobi vice president TS Muhindro Pratap YLL pisumgi hana president oiramba L Haridas hojik vice president oiriba L Kumar amadi L Mukundo yauna WBO gi joint secretary Y Romasini amadi A Monorama su sarugyake sayasigi oina state league asida milal loitong jamna team asigi captain oigani team asigi manager na Y Ranjit coach amasung assistant coach na AFCC license holder and Rajesh Amadi K Sesamani na oigani District Sports Association Bishnupur na sinduna Bishnupur Mini Stadium ground da team tara tarukna group ani thokna khaidoktu na sathariba ani suba Ice Pisak Memorial First Division Football League ngasi sanakiba match ta YAC Bishnupur amadi lasal lema popom goal amata chanadana draw satkre amorom da association asina sinduna ground asida ngasidagi hokiba second division football league ngasi sanakiba match ta Amofa Academy Moirang na ngaksa ngaikong khulenbu goal amasno da maithiba pikre nong chingna ground gi phibam phataba amasung general strike namaram oiduna district sports association Bishnupur na sinduna chathagani tawramba district football league super division first division amasung second division football league makha taba order ama thoktriba fawba yetokre DYASO thawal na thadokpa cherol amagi matungina district asigi oina sahi 13 amadi 13 makhagi tongan ba masana sing wrestling kabadi volleyball baseball wushu weightlifting boxing amadi judo gi 12 selection tha asigi tang 13 amadi 12 ta pangthuklagani hariba akupa marol DYAO thawal gi office tagi khanglaba yagani haina DYASO thawal district I Purnimasi Devi na thadorokpa cherol amana khanglakle District Football Association thawal na sinduna charang patki RYDO ground da team ni pana saruk yaduna chathariba first division football league tournament ki ngasi sanakiba ahanba match da RPU Papalna SWYC sarang patpu goal mari anida amadi anisba match ki sanakiba da AFC athokpamna SLYO Texambu goal taruk sinoda maithiba pikre hausinga chinom ge engsa ki pawda ICAR lamphel pataki phangba pawgi matungina ngasi khwaidagi saba degree Celsius kuni 5.5 khwaidagi ingbana degree Celsius kuni thoi nungsida yawbai sing manil gi chang ayukta chada marfudra nungthildana chada humdra mari nongju gi chang 3.3 mm ni haujeroi bada maroi ba mukhana mai sang sing mahuk sagum thong hangduna mahiroi kaya larik tamba hongna khre ngasi Churachandpur town da ayuk pung taruk tagi pung 10 fawba curfew komthoki pamdaba thodok thokpagi paw leite amadi State Inter-School JN Hockey Tournament ngasidagi Kumalampak Hockey Stadium da hokre ngasi go na DSTV na pizza paw matang solution jare miyang tabiri basingbo mukahanna khurumjare